ꯑꯩꯈꯣꯏ ꯀꯪꯂꯥ ꯇꯤꯚꯤꯗ ꯂꯥꯛꯄꯅꯤꯗꯅ ꯑꯗꯣ ꯉꯁꯥꯏ ꯊꯧꯗꯣꯛ ꯊꯣꯛꯄꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯉꯩꯗ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯉꯁꯥꯏ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯀꯣ ꯃꯣꯏ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄ ꯑꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗ ꯃꯣꯏ ꯂꯩꯅ ꯑꯩ ꯁꯨꯃꯥꯏꯅ ꯕꯣꯝ ꯄꯣꯈꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯑꯝꯇꯪ ꯀꯔꯤ ꯂꯩꯕ ꯀꯩꯗꯧꯕꯗꯣ ꯃꯌꯥꯝ ꯇꯥꯟꯅꯁꯦ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯨꯕꯅꯦꯕꯀꯣ ꯆꯪꯁꯤꯜꯂꯨꯔꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯒꯦꯝꯁꯤꯡ ꯊꯨꯒꯥꯏꯅ ꯈꯣꯠꯅꯕ ꯑꯩꯈꯣꯏꯈꯩ ꯇꯥꯟꯅ ꯆꯦꯟꯊꯣꯛꯅꯔꯛꯏꯉꯩ ꯁꯔꯛꯇꯨꯗ ꯃꯣꯏꯗꯣ ꯀꯥꯞꯄꯛꯏꯔꯥ ꯀꯩꯗꯧꯔꯛꯏꯅꯣ ꯑꯗꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯩꯁꯨ ꯁꯦꯡꯅ ꯑꯗꯨꯃꯗꯤ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯨꯗ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯀꯣꯏꯕꯗꯗꯤ ꯉꯁꯤ ꯁꯣꯏꯁꯦ ꯄꯥꯕꯨꯡ ꯑꯃꯒ ꯏꯇꯩꯃꯒ ꯁꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯁꯣꯛꯄꯕꯨꯗꯤ ꯃꯅꯥꯛꯇꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯤ ꯉꯁꯥꯏ ꯄꯣꯠꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯁꯦꯟꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅꯦ ꯒꯣꯔꯃꯦꯟꯅ ꯑꯣꯏꯒꯦꯔꯥ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯒꯤꯕꯨ ꯑꯣꯏꯔꯣ ꯒꯣꯔꯃꯦꯟꯗꯒꯤ ꯑꯣꯏꯔꯣ ꯀꯩꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯄ ꯍꯥꯏꯗꯤ ꯐꯤꯕꯝꯁꯤ ꯂꯥꯛꯁꯟꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯕꯁꯤ ꯃꯇꯥꯡꯗ ꯀꯩ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯗꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯑꯃꯤꯅ ꯑꯗꯨꯝ ꯄꯨꯈꯠꯂꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯏ ꯃꯈꯥ ꯇꯥꯕ ꯀꯩꯅꯣꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯏꯇꯩꯃꯅꯗꯤ ꯀꯩ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯀꯩꯗꯧ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯒ꯭ꯔꯤꯕꯥꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤ ꯄꯣꯠꯁꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯨꯝꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯌꯥꯔꯒꯗꯤ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯖꯔꯝꯒꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯑꯩ ꯀꯪꯂꯥ ꯇꯤꯚꯤꯗꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯉꯁꯥꯏ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯉꯩꯗ ꯀꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤꯕꯅꯣ ꯑꯗꯣ ꯀꯃꯥꯏꯅ ꯁꯣꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯁꯥꯡꯕ ꯑꯌꯨꯛꯇ ꯄꯨꯡ 6 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯈꯣꯟ ꯑꯅꯤꯈꯛ ꯍꯧꯕꯅꯤ ꯍꯧꯕꯁꯤꯗ ꯕꯣꯝꯅꯦ ꯑꯍꯥꯟꯕꯗꯤ ꯑꯃꯈꯛ ꯍꯧꯕꯗꯨꯗꯤ ꯇꯌꯥꯔ ꯄꯣꯈꯥꯏꯕ ꯃꯥꯟꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯒꯤꯗꯨꯗꯤ ꯑꯩꯁꯤꯗꯤ ꯕꯣꯝꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯅ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯤꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯆꯠꯂꯀꯥꯟꯗ ꯕꯤ ꯑꯦꯐ ꯁꯥꯏꯠꯇꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯏꯠꯇꯒꯤ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯣꯏ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯦꯔꯤꯌꯥꯁꯦ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗꯨꯗꯤ ꯅꯣꯏ ꯈꯨꯖꯤꯟ ꯊꯥꯡ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗ ꯂꯩꯕꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯣ ꯅꯣꯏ ꯑꯁꯣꯝꯗ ꯃꯃꯥꯡꯗ ꯆꯠꯈꯠꯂꯒ ꯈꯥꯊꯪꯕꯔꯣꯝ ꯆꯠꯂꯒ ꯉꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯛꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯗꯁꯃꯟꯅ ꯉꯥꯡꯖꯔꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯂꯥꯎꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯕꯣꯝ ꯑꯅꯤ ꯑꯃꯨꯛ ꯄꯣꯈꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯗ ꯆꯪꯉꯨꯕ ꯑꯩꯈꯣꯏ ꯉꯥꯡꯅꯔꯤꯉꯩ ꯁꯔꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯦ ꯂꯦꯞꯄ ꯂꯩꯕꯗꯨꯗ ꯕꯣꯝ ꯃꯆꯦꯠꯁꯤꯅ ꯄꯥꯜꯂꯒ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯃꯣꯏꯅ ꯁꯣꯛꯄ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄꯒꯤ ꯁꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯉꯥꯡꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯊꯣꯛꯂꯛꯄꯅꯦ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯕꯣꯝ ꯁꯤꯗꯅꯦꯕ ꯑꯍꯥꯟꯕꯗ ꯑꯅꯤ ꯄꯣꯈꯥꯏꯔꯦ ꯑꯍꯨꯝꯗ ꯑꯅꯤ ꯄꯣꯈꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯧꯅꯥ ꯑꯃꯒ ꯃꯥꯒ ꯃꯣꯏ ꯊꯪꯅ ꯂꯦꯞꯄ ꯂꯩꯕꯗꯨꯗ ꯃꯉꯣꯟꯗ ꯑꯃ ꯄꯥꯜꯂꯦ ꯃꯉꯣꯟꯗ ꯑꯃ ꯄꯥꯜꯂꯦ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯇꯥꯔꯦ ꯑꯗꯨꯗꯤ ꯁꯣꯛꯄ ꯁꯣꯛꯍꯧꯗ꯭ꯔꯦ ꯍꯣꯏ ꯑꯗꯨ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯄꯥꯕꯨꯡꯒꯤ ꯁꯣꯛꯏꯕ ꯍꯛꯆꯥꯡꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯃꯥꯒꯤꯁꯤꯗ ꯕꯣꯝ ꯃꯆꯦꯠ ꯑꯃ ꯂꯩꯕꯅ ꯑꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯨꯡꯗ ꯃꯆꯦꯠ ꯑꯃ ꯌꯥꯎꯔ ꯂꯩꯔꯤꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯉꯥꯏꯅꯔꯒ ꯂꯩꯅꯕ ꯍꯣꯏ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯂꯩꯔꯦ ꯈꯨꯝꯖꯤꯜꯂꯒ ꯄꯥꯕꯨꯡ ꯀꯩꯅꯣ ꯇꯧꯅꯤ ꯏꯪꯉꯒꯗꯤ ꯅꯥꯕ ꯍꯦꯟꯖꯟꯅꯦꯕ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯊꯣꯔꯤꯇꯤꯅ ꯃꯥꯏꯀꯩꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯣꯏꯒꯦꯔꯥ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯦ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯐꯣꯡꯗꯣꯛꯏꯒꯦ ꯍꯧꯖꯤꯛ ꯀꯟꯅ ꯃꯣꯏ ꯑꯥꯗꯁꯨ ꯀꯟꯅ ꯅꯩꯅꯔꯤ ꯈꯟꯅꯔꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯨꯅ ꯁꯣꯛꯄ ꯃꯅꯥꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯑꯗꯨꯗꯒꯤ ꯗꯤ ꯁꯤ ꯌꯥꯎꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯌꯥꯎꯅ ꯃꯌꯥꯝ ꯃꯣꯏ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣꯁꯤꯡ ꯄꯨꯟꯊꯔꯒ ꯀꯟꯅ ꯃꯤꯇꯤꯡ ꯇꯧꯗꯅ ꯂꯩꯅꯍꯧꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯑꯗꯣ ꯑꯩꯈꯣꯏ ꯈꯣꯡꯁꯦ ꯌꯥꯝ ꯊꯨꯅ ꯔꯤꯀꯣꯚꯔ ꯇꯧꯕꯤꯔꯣ ꯑꯗꯨꯝ